비타! 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 따이! 강인이 답지되지. 낭이 생잡합니다 그러면. Kaino lambi da khaido haira ai ju sing khaidoi ni 민 누피기 나타바디다 마나. adoisu 비타! 그놈아 피기다 원이다. kaino 라인이다. kadai aya aya thasai sidi ahumne 아마 팀이게. 얌바데. 얌티노 파테 나고나. 아두가 이 나고나 그놈아 하겠다 오네. hairone 아이디 뭐 방행어? kari ba nangu mau phange ba 아 거의 다 나오기 뭐 보대. nangu mau phange ba laishabi natta ba 간데 야들이 아 거의 많아 하면은. as adudi yam la le tum에 la lingo 거의 마우야 아이 마우라 따라. natti ye chanogi nupi haige damne 오 아두어자. mane masak phajabro 낭나열래. adai de lake 라카노 미칼라니. kanaga nanga 마가 kanagia 마우기. 아이달라가 마티도 바닝에. 아이달라가 베타. 날려놓고. ai la ka doi ni ko 나와. iya 이모, nang mau ra 음, ai sit bi se 야니, 아이 좀 떡서기. 야니, maudi thabak su hauna diye maudi ke maudu na legi damne aduna bu mau haisine nang mau oyo 낭부 까나노. 베자, 낭라 이러. 낭는 왜 실리러? mau nu silammadagi ai nang sitliba 비마, 마니 이베사 하이지. 오, 마보 온톡노 파그라자니. 너희나때 tamu yai de 강디에니 마두보. 다이자 그러자노. ai mau nauge 헤헤헤, ngai 코네야. 마디 이몽데 레이tam네. aigi phajab che mangonda utke ai thibra 티데? adudi phajabra 파자이? phajaba se kamai tawe 아, 아두디 아이 캉데. tamu yai de khange Oh. ai mangonda ina hange 헤, ngai 콘 헤. 마라 아니냐. 비마, 숨지까지 부살로. 호이, adudi ai ma ngai ge nga요. 닭띠 자기 참치 안 파자래. 마, 렘 타봐야 돼. 아이, 샤막나 하이라 파우다. 마나 우시토이다. 마도 아이부 싱나버네. 아이부 싱나락 빠만다. 아이, 렘 칵타디. 에이, 돈바. 마부네, 렘나 칵타봐야 돼, 고!
ꯍꯣꯏ ꯏꯆꯦ ꯏꯕꯦꯆꯥ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅꯕ ꯑꯩ ꯁꯦꯝꯕꯤꯒꯦ ꯌꯥꯕ꯭ꯔꯥ ꯌꯥꯏꯅ ꯐꯖꯗꯣꯏ ꯂꯩꯔꯗꯤꯅꯦ ꯑꯩ ꯐꯅꯦꯛꯁꯤꯁꯨ ꯂꯣꯏ ꯂꯧꯊꯣꯔꯛꯑꯒꯦ ꯉꯥꯏꯈꯨꯑꯣ ꯑꯩ ꯁꯦꯝꯕꯤꯒꯦ ꯌꯥꯝ ꯐꯖꯩꯌꯦ ꯐꯤꯒꯁꯦ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯒꯦ ꯐꯤꯒꯁꯦ ꯌꯥꯝ ꯅꯥꯜꯂꯦ ꯀꯩ ꯂꯩꯒꯦ ꯅꯪꯁꯨ ꯐꯤ ꯅꯥꯟꯅ ꯂꯥꯛꯑꯒ ꯆꯦꯜꯂꯛꯏꯗꯨꯗꯤ ꯁꯥꯅꯧꯗ ꯑꯩꯁꯨ ꯇꯥꯃꯣꯌꯥꯏꯗ ꯆꯦꯜꯂꯗꯕꯅꯤ ꯑꯗꯣ ꯇꯥꯃꯣꯌꯥꯏꯗꯤ ꯂꯩꯇꯤꯌꯦ ꯑꯗꯨꯗꯤ ꯇꯥꯃꯣꯌꯥꯏ ꯌꯥꯎꯗ꯭ꯔꯗꯤ ꯆꯦꯟꯕ ꯌꯥꯔꯣꯏꯅꯦ ꯑꯩ ꯇꯥꯃꯣꯌꯥꯏ ꯊꯤꯔꯨꯒꯦꯀꯣ ꯑꯩ ꯆꯠꯂꯦ ꯍꯣꯏ ꯅꯪ ꯉꯥꯏꯈꯣ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅ ꯇꯥꯏꯅꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯅꯥꯝꯇꯗ ꯂꯥꯟꯗ꯭ꯔꯤ ꯂꯥꯟꯗꯕꯗꯣ ꯉꯁꯤ ꯇꯥꯛꯄ ꯇꯥꯏꯗꯅ ꯍꯗꯣ Hello! Hello, move it out! Hello, move it out! Hello, move it out! Hello! 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 ꯀꯅꯥ ꯂꯩꯒꯦ ꯏꯅꯦ ꯏꯅꯦ ꯀꯅꯥ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯗꯥꯁꯅꯧꯗꯣ ꯁꯅꯧ ꯀꯩꯗꯧꯔꯕ ꯇꯥꯃꯣꯌꯥꯏꯅ ꯊꯥꯡꯅ ꯊꯤꯜꯂꯦꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯐꯥꯔꯒ ꯀꯗꯥꯏꯗ? ꯊꯣꯡꯒꯥꯟꯗ ꯄꯨꯁꯜꯍꯧꯔꯤ ꯑꯩ ꯑꯝꯇ ꯂꯧꯁꯜꯂꯨꯈꯤꯒꯦ ꯕꯦꯝꯃ ꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯕꯦꯆꯥ 이sim kita lokso. Pagano! 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 Chato! Pagano! Hey! Pagano! Pagano! Ikaw ba tuloy na alang kaya pa nung? Ayna tanong saan natin natin. Kanana no! Hangatin ba? Ay mo suhalaw! Ay mo suhalaw! Ine, agtara na kitang tunod sa lautos. Magi chanaw! Terus lao he. Magi chanaw! Beta. 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 Tamoyay! Tamoyay! Tamoyay!
마네. 사랑해. 야론! 야론! 사랑 집에 야론! 맞아! 맞아! 아이가 오라! 아이가 어디 맞아! 아이가 어디! 나는 왜 나한 번하지? 나는 왜 나한 번하지? Hey, bisa. Hey, tamu yai. Kaidore, nu kaidore. Ha, kaidore. Se, ang tayo se. Tamu yai nang kaidore. Kaidore ang tayo ba? Se ang tayo. Tamu yai. Se, hayo. Kaidoragi hayo ba se? Hayo. Ichi Tamu yai. libu ude. Kaidoragi hayo se? Se, tamu yai. Hayo ba? Se, hayo ba? 나는 어디? Ha? Sanaw ba? Sanaw kaidoragi hayo no? 닥터다. Mimi, nang leram. Ay doctor kang tusulki. Nang leram. 이때이마 사나 어디 간다고래? 오퍼레이션 थिएटर पुसनग्रे इबुङो 오퍼레이션. अखोई इबुङो चौबना तौरिसे आई वाखन थोक्द्रे आई खंद्रे आई कई खंद्रे 닥터 깜도비래. ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪ ꯁꯤꯗ ꯂꯩꯈꯤꯕ ꯇꯥꯔꯦ ꯑꯗꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯊꯔꯣ ꯐꯔꯅꯤ ꯄꯦꯁꯦꯟꯁꯨ ꯊꯣꯛꯂꯛꯑꯅꯤꯀꯣ ꯌꯥꯔꯦ 이네. 까마까마이 떠오래. 닥터는 부까리 하리게. ꯌꯥꯝ ꯐꯔꯦ ꯍꯌꯦꯡꯗꯤ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯌꯦ ꯌꯥꯝ ꯐꯔꯦ. ꯑꯗꯣ 이붕어 ꯆꯧꯕꯒ 이베스아가디 까름다 호리바 이네. 까립도 와비리노. 너희나 나오는 비나네. 로이나먹 파나바 실라가 아이코이들 로이래 호럽니. 아이코이디 산옥 파라가 로래. 얌 파레드나. 얌 파레. 예. 하우키바디 하우크래. 토키바 턱독도 라이브 티바 턱독니. 아무 하나 톡드나 봐. 아이나슈 안강싱세 와락자라게. 쟤나슈 안강싱 샤우드나 봐. 쟤나 신비라. 레이박시 깜짝짝하락도 말이다. 하. 미부 미호이는 우bungam들어봐 깡부시다. 미 마삭 탕락파. 미농시 파록파시디. 까름바 라이기 턱잘 오리자노네. ꯇꯥꯃꯣꯌꯥꯏꯒ ꯏꯕꯦꯆꯥꯒꯒꯤ ꯋꯥꯁꯦ ꯂꯦꯞꯊꯣꯛꯑꯁꯦ ꯁꯤꯗ ꯂꯩꯌꯦ ꯑꯩꯒꯤꯗꯤ ꯂꯦꯞꯄꯦꯅ ꯇꯥꯃꯣꯌꯥꯏꯁꯨ ꯃꯍꯧꯁꯥ ꯅꯠꯇ꯭ꯔꯦ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯔꯤ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯨꯅꯤꯅꯦ ꯅꯨꯡꯉꯥꯏꯔꯤꯕ ꯃꯔꯛꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯇꯥꯒꯦꯅꯦ ꯁꯅꯧꯒ ꯄꯤꯌꯥꯒꯅꯅꯦ ꯇꯥꯃꯣꯌꯥꯏꯒ ꯏꯕꯦꯆꯥꯒ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯂꯨꯍꯣꯡꯈꯤꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕꯩꯔꯅꯦ ꯅꯪ ꯍꯥꯏꯔꯤꯁꯤꯕꯣ ꯄꯥꯕꯨꯡ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯥꯅꯧꯗꯤ ꯀꯝꯗꯧꯔꯦ ꯍꯥꯟꯅꯗꯒꯤꯗꯤ ꯈꯔ ꯐꯒꯠꯂꯦ ꯄꯥꯕꯨꯡ ꯆꯦꯗꯤ ꯂꯩꯇꯕ꯭ꯔꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯤꯞꯄꯤꯌꯦ ꯄꯥꯕꯨꯡ ꯑꯩ ꯀꯧꯊꯣꯔꯛꯀꯦ
Ibungo, nang lakpiri. Kari khana jeba. ꯁꯦ ꯑꯉꯥꯡꯒꯤ ꯃꯁꯥꯁꯨ ꯐꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯇꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯊꯧ ꯃꯉꯝꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯇꯥꯟꯅꯕ ꯂꯥꯛꯄꯅꯤ Ibungo, 피밤지다 아이부. Babung, dasanongna thamuyagi se hana loishandragadi nungaigadaba sum ꯁꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯐꯅꯕ ꯁꯤꯜꯂꯒꯦ ꯇꯥꯃꯣꯌꯥꯒꯤ ꯊꯕꯛꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩ ꯍꯌꯦꯡꯃꯛ ꯏꯕꯦꯆꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯅ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯇꯥꯃꯣꯌꯥꯒꯤ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯅꯕ ꯑꯩ ꯍꯥꯏꯅꯔꯨꯔꯒꯦ ꯑꯗꯨꯗꯤ ꯋꯥꯁꯤ ꯂꯣꯏꯔꯦꯅꯦ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯅꯕ ꯇꯧꯔꯁꯤꯅꯦ ꯍꯣꯏ ꯏꯕꯥꯏꯕ ꯂꯥꯛꯏꯕ ꯅꯤꯡꯊꯧꯀꯥꯕꯁꯤꯗ ꯅꯨꯃꯤꯠꯁꯨ ꯐꯩ ꯊꯕꯥꯟꯁꯨ ꯐꯩ ꯃꯁꯤꯗ ꯑꯣꯏꯅꯅꯕ ꯍꯦꯛꯇ ꯁꯤꯜꯂꯁꯤ ꯑꯩꯒꯤꯕꯨꯗꯤ ꯏꯌꯥ ꯌꯥꯖꯩ ꯏꯕꯥꯏ ꯑꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯤꯅ ꯀꯅꯥ ꯀꯥꯅꯤ ꯉꯥꯡꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯗꯣꯏꯅꯣ ꯂꯝꯗꯝꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯄꯨꯟꯁꯤꯗꯨꯒꯤ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯄꯍꯣꯡ ꯃꯍꯣꯡꯅꯔꯤ ꯀꯩ ꯑꯩꯒꯤ ꯏꯄꯥꯛꯁꯤꯗꯤ ꯃꯈꯣꯏ ꯏꯆꯝ ꯆꯝꯃꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯔꯨ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯉꯥꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯥꯏ ꯑꯗꯨꯗꯤ ꯑꯩ 강례 다음에 선생 됐다 됐다 ꯌꯥꯝ ꯐꯖꯩ ꯀꯩꯒꯤꯅꯣ ꯅꯣꯏ ꯃꯌꯥꯝ ꯅꯣꯏꯗꯣ ꯃꯤꯅ ꯂꯨꯍꯣꯡꯖꯔꯒ ꯅꯣꯏ ꯅꯣꯏꯗꯣ ꯀꯩꯒꯤꯅꯣ ꯅꯣꯏ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯅꯣꯛꯀꯅꯨ ꯇꯥꯏꯅꯦ ꯇꯥꯃꯣꯌꯥꯏ ꯑꯩ ꯈꯨꯌꯥꯏ ꯀꯔꯝꯕꯅꯣ ꯈꯜꯂꯨꯅꯦ 티니 ꯂꯥꯜꯂꯦ ꯊꯤꯕꯅꯦ ꯀꯔꯝꯕꯅꯣ 티니 ꯑꯁ ꯂꯥꯜꯂꯦꯕ ꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯊꯤꯕꯅꯦ ꯀꯔꯝꯕꯅꯣ
ทีนี้ ลาเลลาเลลาเลลาเลลา 그놈은 칼로 됐다. 나가 당래 먹어. 아이 칼로리야. 나가 당래 먹어. 나가 당래 먹어. 아이가 이게 거